Istan satellite ki pau mieng tabi ba khwai puno pu ahan mota da mitan ke sam mera khumana khuram jari ahan bada maroi ba pau sama kun mapan suba khongjom namit ngasi kasar gi mafam kaya da pangthok na khre Kolen khunda leiba ngangom basna amadi mahaki imung manung na ngasi jumnak jangkhai mukta chana ba kolam kaya jen thokre amasung sibar kasar da panduna leiriba manipur gi kapsing district ki mioi tare na manipur da sang bayana ba media gi khuthangda manipur gi CM da haijakre Aujik macata ba pau Samakun mapan suba khongjong numit asida athauba ningsing lup Lakhipurna Lakhipurda leiba Bir Tekendrojit ki mitamda lup asigi Vice President Asangbam Gopal Singha amadi Lesungbam Robindra amasung Goromani Singhana ingba mioi singna haikat laikat amadi Mairana singba katuna ikai khumnakhre akon bada minute ama tuminna leiduna khongjom landa leikhidraba thauna phaba lanmi singda ikai khumnabasu utkre Udarbonda su samakun mapan suba khongjong numit asida Pangram da leiba Pauna Brajabasi ki mitamda haikat laikat tamduna ikai khumnakhre Lockdown na maram oiraga mioi kaya tenkidrabasu Manipuri Youth Front of Assam nongin amadi maira paibi ima singjauna haikat lekat tamba loiraba matungda minute ama tuminna leiduna ikai khumnabu utkhi ngasigi thoromda lingbirakhiba mioi singi manungda maiphagi president Seram Herajit nongin gi chairman Chingakham Biswajit amadi Joint Secretary Laisram Saitajit loina ima maira paibi gi maikaidagi ima Prabhati bina singba mioi singsu saruk jakhi haina Nongin gi Joint Secretary Laisam Saitajitna Istan Satellite khangalagli Tolen khunda leiba ngangom basna amadi mahaki imung manungna ngasi COVID-19 gi lockdown na maram oiduna sufam nompham leitaba maramna awaba taraba khungang asigi jumnak jangkhai mukta chana ba kolam kya jen thokre COVID-19 dagi ngakthokna bagidam mipung khudimmak mask sijinagadabani haibagi miyengda Don Bosco School Silcharna ngasi maifa amadi nongin NGO anida mask chani khak khusinakre Max Khusinabagi Thoramda Don Bosco gi manager Regi Joseph amadi Khirogopal Sharma su saruk jakhi haina nongin gi chairman Singakham Biswajit na khangalagli Tripura da longba ama jawruraga halapada lambi da lockdown lesin khibana Manipur da hanba yada duna haukiba March kundagi Siribar Kasar da panduna lairiba Kakching district ki mioi tareta ngasi Manipuri Youth Front of Assam amadi nonginna chanaba polam kaya tengbangkhre Makoi tarik ki manungda sinam maino maitei kauba mioi amana phongdokhibada makoi taret asi Manipur da sangba jahana bagidamak Manipur sarkar da media gi khuthangda haijabaga loinana maipha amadi nongin ani nasu mioi taret asi Manipur da athuba matamda sangba jabagi ayaba pibinaba media gi thongda honorable CM da haijakre Akoi sumai tona Tripura da luhung ma sasarubani loida khudong chadaba manang baidi banoi kina khoi satpan hangodra tona khoi sibai go sigal leira isagi jum asengbana taksing wari sanapti lakai ni sinam gi maino mite kauri sarkar romdagi karigumba matin khitang thok pangbira koi gi punagi tawbi wana request sama tawjari koi pamungji leifam tana leifam tana tang yara ko angang gi yauri dumai tawbi Lakhipur Nagram GP gi manungda leiba Tolen Khun Ward number 4 da 11 KB gi ST line tingliba asida ngarang wa tasinbadagi maihau lampok thorokpadagi khunjagi miyam singna mi paibu faunakre thodok asida mari lenaba singna mieng changbinaba khunjagi miyamna phongdorakli ngasi Tolen Khun gi BDP amadi khunja singjauna khungang asigi electric wire da tasinduna leiba uwa sing janthatpa amadi sengdokpana chingba thabakaya pangthokre समाज की ओइना हाइदि मतम पुनो तमई से अदुमता सोंदि शॉर्ट सर्किट ओइबने अदुमता चत्रन लेबा अदुना ngasi BDP अमसों खोइ चिनाव BDP मयाम सेना पुल्लगा ngasi की सेंगबगी थबक से SDO कनो इलेक्ट्रिक SDO सा गिदगी इजाजत लौजर का ngasi खोइना सेंगदोक चबनि मयाम चंगना मसे मयाम गिदा kun masang si mo na sindok da kun masang se सेंगदोक चरिबनि masagi transformer da kai no jade en haba ma haba do अखोगी 11 KB मा पुदना मसे जाबतिना अखोइदा खुदोंग चादबम लेजरे सेंतंग मथक थंगबा अखोगी पावर की हाउस कांबुना मसे तक मियंग ताबिरदि ख्वाइदगी अमेन फगद्राय खंजे करिगिनो हदि मसेना मरम मोइदुना ट्रांसफॉर्मर दा जामना सोय कान बा लाए mapangan watpa नुंथांग सु मखोन हौना मैदो लाक्तबा इसिनाव मयाम चंग नुंथांग सु सेमजिरे पुरम तै सोयबिसे डिपार्टमेंट गा दुगैदि मोगी ino pugiba ka transformer sunda ama khilisiga asoibane na ai mase ngarang nungthel pung ohumrom tarakpa aduaida Manipur gi Chief Secretary Dr. Suresh Babu na lusingduna state asigi DGP ADG amasung Director Transport jauna jiribamda nongmugi khongchatta helicopter tongduna laklamle
Chief Secretary amadi atai akok thongba sarkar gi thaupuba jauna Jiribam Uchatholda leiba COVID-19 ga mari leinana thamliba isolation ward amadi quarantine ward jengsinki. Matungda border leiba foreigner check gate su jengsinki. Akon bada dibong karong gi shop number 12 ta PMGAY gi makhada lemna miyam da piba chengchu Chief Secretary amadi Jiribam DC jauna. Jian basu haudoki haina Jiribam gi correspondent Jangkhom Romeo na Eastern Satellite khangalakli. Hauji aroibada maroiba paw amona. Sa makunmapan suba khongjom namit ngasi kasar gi mafam kaya da pangthok nakre. Tolen khunda leiba ngangom basna amadi mahaki imung manungna ngasi jumnak jangkhai mukta chana ba polam kaya jenthokre. Paw lojere.